Amorom Ngarang Numidang Bishnupur District Kumbi Da Leiba rally Salingaida Saurangna Pungma Palom Tarakpa Amadi Karahelakpa Matamda Kumbi Police Station ge awangda Saurangna meter Sahumlom Salaga Leiba SDC Office Sakhangdaba Singna Mei Tharamle hairi SDC Office adugi thong animak Mei Thaba Horakpada Manaknakpada Leiba Mioi Singna Urakpadagi Kumbi Police Pau Piduna Kudakta Mafam aduda Police Laktuna Kahena Amangata Tholomgadabadagi Kalhoki Mei Tharamba Mioi Singdi Faba Ngamkide hairi Kari Maramgidamak SDC Office Mei Thaba Horambano Haiba Sapsana Khambangamdre Mairagi rally adubu mapung fa na amadi mapung ina sili langliba lamdamadugi ima singnasu SDC Office ta laktuni yangshinki loinana asigumba thong asi yamna haksina lawbuga loinana ima maira paibisingi democratic oiba khongzang asida akaiba pinaba honaba thong ni haiki Aikoy BDSC may sakle hay na pau taba siya aikoy yam yaning de aikoy na asukana sahi amaga thatap ina wana khang na lakla matam sida ngasi khangog dana aikoy gi mafam sana Leiba SDC Office thabi ma siya aikoy EPCC gi mage de aikoy yam na yajaning de kana gumna masi bi thawong si thabak thawong si aikoy yam kana kandem tawi aduga athuba matam da kana gumba may thabi mi ba mioi mi sakase aikoy imai ben mamangda mangani manungda singdu pirakadawni kanba singdu pirakta bataragadi aikoina khunmaka kaya gi khongang changdeiba inserkani habisu reski thong haije Office Mei Tharambagi Pau Tabaga Kumbi Assembly Constituency MLA Sanasam Premchandra Sumapam Maduda Laktuni Yangshin Ki Loinana Thodok Aduda Senari Bamyoi Sing Atubada Logi Oiba Thabak Lokana Ba Police Khangan Ki SDC Office Mei Tharambaga Bari Lenana Kumbi Police na su Thodok Aduda Senaram Basing Phanaba FIR ama lokhatuna Thijinba Hokre Hairi MLAS Premchandra na Fongokibada Asuklurba Leibaki Yamna Wanaraba Matamasida Masagi da Khanba Myoi Kharana Irang Sagatuna Miyam Wahanba Si Kandem Tawi Numit Mangani Amadi Masigi Manungda Senaba Myoi Sing Masana Sangjarakadabani Sangjarakdaba Sing Ngakpi Bangamloi Haiki Ona basing asigi sarkar sina Manipuri parza gi dumda kari dawge se ayam dawne khangam gani adu kana gumba rajniti da maithi hawraba adu Leiba ki khandaba mi mayam ama tholaga Leiba kaina sinbada Leiba mangba honabada yawbu mayam singna aikhoi gi property oiba SDC office ji kana gi makano kali gi leini ma masigi artha khangdaba ngasigi irang jigi khudong chaba lawraga haibidi mabu phattaba Leiba chibu thugaimingba sengna harga Mapandigi lak for migi mawong tawba Leiba ki east end of mi khrana masigi mawong tawba se apna Leiba tibani ngasi SDC office da mai shurum ba mai tharma mido mi singdo tholok taba targadi makoi gi mathak ta hayeng tenar pada papada to koda ai kendra gi wajino mi gi kendra gi wajino apaw bujing wajino paw dabjing wajino oining wajino min mani matam piri mado singdo kodoni